Han Bamukta Kurumzari Nahan Impact TV da War on Drugs Kamari leinana discussion Yauraba Matunda Hek Loiraba Matunda panelist Ojarinku Amadi BJP spokesperson Suresh Kumar Yauni Ishamak Ekoja Harauna Chaglas amam Tapminaraba Matunda Suresh Kumar ji cha thakpoi thaktaboi taha kumdagramni diary bau kauramaga ado aina tasenga adum hai ai di political ga personal gi khetna base yam phajana maintain tawjai haina ai dum phongdok pa leibani phongju phongdoi aduga aina thom dai sida Impact TV gi staff singna chief editor masamak yauna ngaktang ngai kho nang thokhinu haina haire da ina khanbana o ngasi ja ise ahanbo ina Impact TV da lakpani na aigi de ahanbani Impact TV studio changba haise da ahanbo ina lakpani na ngaktang ngai kho wari sum sanasi hena haining ba male hena idi changi mahake cabin du da pham ngaktang phamming ei sida paw malai kari paw lake haiba matamda BJYM gi naha sing ai phuna nabagi damakta pre plan tawraga ngasaidagi Impact TV gi makhagi akoi besida loina leire haiba pause lakpadi aise chathandaba oi leramne phare phamme karino moina tawrise na law kumma se kaisu tawroida haina hairaga kumma kanjida gali du dagi kumakpa moregi dukan mayam leiriba adom site to da kuma kanjida BJYM gi Alex hairiba nupa macha si mana mang tharaga ai tamna khulai ju yauna chenjalakpani chenjalaga pura hat ke tup ke haiba matagum ai tamna chenjalakpani chenjalakpasidagi mana aingonda kinna khutumna surakpadagi hujikta leiriba mayamsina khambani ai di khut thade karigino hargadi ai di khut thanaba pamjadaba mi singi manungda khoisu amani khara politically taunabai wani personal adudi pamde adudi man hai nangumba phayeng macha haw macha nangna khoidu usitaba yabra kaina mana tawraga ingonde attack che chathabane ba pura aise life attempt chatharakpani adu kanda aibu personal adudi pamde adudi man hai nangumba phayeng macha haw macha nangna khoidu usitaba yabra kaina mana tawraga ingonde attack che chathabane ba pura aise life attempt chatharakpani adu kanda aibu thintharakpa makhadagi aibu thilakpa miyoy asina Impact TV staff asina aise asidi yararo yam thuna chengkhat hor ase hana man aise pukhalaga mka chengkhalaga studio manung dadam ka aise phammaga leibani leirakan sida mathang pau pinabadagi amjugi mayamsu lae police mayamsu yosale amjugi laisine karigino haragadi kanagumba studio dudi kharana video record ta hoba male tawriba record che hojiki BJYM gi naha kharasina Impact TV studio matak tabo chen khalaga yam thuna kakhalu natragadi noijo afabo oiroi haina haibadagi damka tawbadagi amjubo yauni yaunaraba I pauja automatic sensitive oigibe issue mani marakasida aisu karino moina tawrise haina ai khalli khanma matamsida police mayam ama lae police lakpadagi di makoigi BJYM gi vice president ne hai nupa ama maming di khangdre masu lai ma di am gentle oi adure Suresh Kumar masamak su lai lakpa matamsida haujiki vice president siga aiga phajana wari sane aina hai Suresh Kumar da ngasai gi do thoidokpa kem laibesu nate debate hai sidi khara hunnaba ngangnaba masidi ganatantra chatpa leibak tadi hauna sani adudagi Impact TV gi chief editor duna ja hai UK America France chalai ri base debate na chalai bani aduna khoi sida debate chumna tawbada sida mi ga kaino tawraga mi phunar bo khotna na tawbade khoi tawroi si masigum de tawdana ba sinbiu gaina haieba ada BJYM gi huziki vice president do ibani am gentle oina wari sanai masu yam gentle oiba mini ibani wari phajan sanai aina hai Alex to mayam bagumba ingonda khut thaba ngamabani na ai kem haining de just ma ingonda phone tawra agara la agara yamba ai la le soigre ai kitang aggressive oigre yamana warobi nu atang haibada ai mabu ngakpi gani maramdi ai mabu politically gyan tahan ba pami karama mong de gyan tahan ba sumba
khana chainaba political ga personal gi difference khangan ba ai pami masi tawgunu haina ai hainingi just on the phone call ama tawhanbiyo adu lale dang hayo or la aga ma lale dang haibada ai mabu ngakpi gani haina ai phajana hai gi bani adu kandu hujiki vice president jina kai kai oraga su brother Popilal wasi sum chawthokadaba leirakadaba sarukpudi brother na su ngakpiro aikoina se khoi gi inaw singdo phajana haijarage haina hairingai tal kanana no sanari ba lawse makhoina sanabani pre plan tawraga Popilal hat na nabi damakta khulai ga konana yam garba na ha sing kaisu khangjadaba inaw sing bo yauna makhoina ingonde attack tawna na ba chathari do masira gana tantra chatpagi leibak amada chathagadaba thabak thawung jaina hainingi aba ade akhoi gi mi sing na tahawbada Suresh Kumar na para kumdhagiba diary kawrama matamda mana machin makna hairambada kari haige haraga noisu yam pangi ngaktang ngairaga kumdharaga ding maduda top to hobu yarabani hana hayaba magi maithong si numitsi yamna akibagi maithong pakhatpagi maithong aina aranba tarabra haibagi maithong da ma layeba ado man impact tv da lakpa matamda akhoi kem hangudraga su aina hai brother gi di marana te da sidi akhoi di masai phajana cha thakmin duni haira kana man kari haira ke haraga ai gi di aina mayamna aina next boy na khalle ado aina next bana te na mana hana haidok jareba akhoi kem haidaba taraga su adudi huran bana kokta na pi pa haibagi phibum duri tawbiganu haibani da aduga viewers sing na su loi khangbigani numit tugi impact tv da wa ngangna ringai du da last loiram da message type tawi hana viewers mayam na hairak pa leigrabani masira gana tantra chat pa leibak ta thoi base I want the life attempt political difference lay hana I want the life attempt tawna na bhotna gib do madugi price la khoina ngasi phangi base police mayam lae laba matungda police na aibu ngak shelaga akhoi honorable president ki quarter bo ngak shelaga pubire honorable president ki quarter dagi honorable president masama ki escort gypsy ani torga aise yumbau thimbiram mani maram de ai gi life se risk lay re hana nonga lakpada party gi youth president oina khanna nabagi damakta aise kaukhale nangi sigumba ama lay re hana kaukhalakpadagi ai lai ai ithanda lai nungthin ne na ai thoina khallude adu mayam na de hainang chathokonu khotokonu nangi life se risk ta leire hana adu ithanda dum lai mamang da su aina gari macha thauraga chatpa matamda ai gi maning da gari na tanarakpadagi ai game village ki officer amagi yumda lolaga yumdagi mi kautharaga kumda yum hange basu yawki da banate masiguma mayam thengkhang ama adudagi Alex hairiba nupa macha sina aingonda phone tawraga dhamka tawgiba yamba gari thawbuda checksena thawbiyu helmet phajana upiyu natragadi pharak tarakpasu yai gaina aingonda haigiba mayam amasu leigidaba natte adubu aina hairiba nupa macha se nungsibagi damakta Alex rajniti haibagane personal haibaga nang kaidongoi da punganu ko nang aina yamna nungsiba inauni political difference leiraga su nang aina yamna nungsibani adugumbadi nayamba aingonda tawgunu ko haina ai phachani adubu tawriba sida aigi life de yong yumbau panel da phamba nupa macha ama panel da phamba youth ki president ama yumbau score tawraga thinma haise masi democracy chatpa leibak amagi hauna sara habdu praja miyamna adum decide to bi haina haini adu ngarangi numit sida ai mami tv da interview pire adu RK production da interview pira ba matungda yum hanbane yum halle pung taruk khara helakpada yum hallaga yumda angang sing chai sing chaba to oga leirami adudagi angang sing lairik pabada aidi angang sing ga lairik paminaraga layeba adu khanghaudana numidangi matam sida angang sing lairik paminarami angang sing pung 10 da tummani pung 10 da tumbase pung 10 taramdaida ngarangdi laihraw busu leibanena laihraw bagi microphone gi makhon do yam kanman bagi noi kitang pung 9 ga minute yang khai tu yang khai manga bawgi manungda aina moise pothahan baneba changuro tumgro haina akhoi pung lairik pabagi timing da ai moiga lairik paminaraga leiba timing ni moi hek pothahan graba changgraba matungda ai phi macha ama blanket macha ama illaga t-shirt ama litlaga ai laihraw ba maning lomdagi laaga laihraw bu do ngaptang yeng baneba ai lambi dagi yenga kanjida neba police ki team laaga aigi yumda 1000 gribse masi 1000 la kanjida aina khale kari gidamuk no moina aigi yumda 1000 lise kari problem lei baza no aina khale kai problem lei baza no aina khanba matam sida
adu oiba taragadi aije khitang safaba jaga amada masigi situation de understand tawdabanina ai karigino ju khangdabanina safaba jaga amada lehawbu mathau taina haina khallaga ai safaba jaga amada ai divert tawthokpane ba divert tawthokandadi police ki team jina ai yumje hekta mathak makha on bane ba adugi paw se phangi mathak makha ole hekta pung ani makhai gi changje hekta ot bane ba moina ai gi ka aduga madu tawrambaduna maram oiraga hauzik aigidi akhoi ibok ni yokpani aigi ibok hauzik komada gyan tadana bhap tadana ma masa leirieba masigi daito se kanana pugadamno ngarang da chak phajana charaga pothagraba aigi ibok to police ki team la aga BJP na BJYM na injalaga thara aga aigi yumda pung ani makhai muki chang re chathagibdana maram oiraga aigi ibok to thukat kharaga ngasi hauzik wangang na sakna yadabida koma da leire pharak tagadaba male ibok hauzik koma da gyan tadana bhap tadana ma masa leirieba masigi daito se kanana pugadamno ngarang da chak phajana charaga pothagraba aigi ibok to police ki team la aga BJP na BJYM na injalaga thara aga aigi yumda pung ani makhai muki chang re chathagibdana maram oiraga aigi ibok to thukat kharaga ngasi hauzik wangang na sakna yadabida koma da leire pharak tagadaba male yagadaba su mandre haina hairibasigi daita kanana pugadabano makhoi attack tawe haiba timing khabar da pung mapan makhai ga haina haiba timing du dadi aidi lairik taga leiri madugi CCTV footage ai yumda khiliba CCTV du da mayek singna layeba masira aikoina political party opposition party amada leirubagi price chitse life attempt na engon da tauba hat ke tup ke habna engon da tauba yumbo escort nga aga thinba aduga angang lairik ta aga pa minaraga leiba engon da Popilal masayawna aikoide attack taubani ga aina haiba allegation dudi madudi miyamna kaidongai de yaroi haibse hainingi madugi CCTV footage su haiba video sida khoi adum hapcharake adun tawbiganu masigumba lanna ishorna baw yaroi daba ishor na khakta laira da mi na baw yaroi daba false allegation di tawbiganu haina hainingi adun iboki huzik leiba phibam se masigi daito serana na chinthi bangangi ba noina masigi daito pugadamni haibse hainingi aduna kari waragasu Manipur da leiriba ichilaw mayamna party gi tokhraga munna khanthabiraga aina ngangi base karamba situation dagi ngangi ibno hairi ibno haibdo mayamna decide tawbiyu achum aran decide tawbiyu aikhoidi political gi nong mata Popilal ga mi ga phugai na gre haibadi aigi khunle kaina su taram gani hab thajate adu mo khoina siribi allegation adusu aigi CCTV footage la lairik ta aga leijariba timing ge allegation oibanina masisu praja miyamna decide tawbiyu kanana achumbano kanana maralno haibado do aina tabira kanagumba mana tawramaga aingonda maran season boiragadi madusu laibak yamna thibani haina haijaningi ranti gi popularity tanana bidong ta dum seran lo wadi haijan bigano nakoi gi seran haijan bagi maramna ngasi ibo koma da leiri base kariguma phatta nong da thoga di masigi pa praichit khuding na khoina pugadamni habdu su phongdok chari thagat chari mayamna achumaran bichar tawbi thank you